Mensinba ngamdraba pukninggi ayuba makulse. 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 Nangi wahaigi tauraba tajilna pena hanjin 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 tindat piro. Nangi wahaigi tauraba tajilna pena hanjin 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 tindat piro. Maduna hingbagi mama leblage, maduna hingbagi mama leblage, maduna hingbagi mama leblage, maduna hingbagi mama leblage. Mensinba ngamdraba pukninggi ayuba makulse. Mensinba ngamdraba pukninggi ayuba makulse. Konjel tok na lao ko nang bunok si dehay na. Konjel tok na lao ko nang bunok si dehay na. Nanggi ayak konjel duna nong dol soraren se sekay duna. Koktak da tarak pa oy rasanum, koktak da tarak pa oy rasanu, koktak da tarak pa oy rasanu, koktak da tarak pa oy rasanu. Mensinba ngamdraba pukninggi ayuba makulse. Mensinba ngamdraba pukninggi ayuba makulse. Nafam da amu kana yelaroy, nangi ay fanaba kan bashuleb lage. Nafam da amu kana yelaroy, nangi ay fanaba kan bashuleb lage. Adumu masimatang di ayaba pibiyu mapoksi magi nang buning singjage. Mensinba ngamdraba pukninggi ayuba makulse. Mensinba ngamdraba pukninggi ayuba makulse. Nangi wahaigi tauraba tajilna pena hanjin 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 tindat piro. Nangi wahaigi tauraba tajilna pena hanjin 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 tindat piro. Maduna hingbagi mama leblage,
Maduna hingbagi mama leblagay Maduna hingbagi mama leblagay Maduna hingbagi mama leblagay Mensinba ngamdraba pukninggi ayuba makulse Mensinba ngamdraba pukninggi ayuba makulse Na 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 na